ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯅꯣꯅꯤ ꯑꯩꯒꯤꯁꯦ ꯈꯪꯗꯕ ꯈꯖꯤꯛꯇꯪ ꯊꯤꯕꯅꯤ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯅꯣꯒꯤꯁꯦ ꯖꯣꯏꯟ ꯇꯧꯅꯕꯒꯤ ꯑꯣꯞꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯈꯪꯗ꯭ꯔꯦ ꯁ꯭ꯇꯥꯔꯠ ꯑꯦꯄꯜ ꯑꯣꯞꯁꯟ ꯈꯪꯖꯗ꯭ꯔꯦꯗ ꯄꯠꯁꯥꯗꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯩꯇ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤꯁꯦ ꯉꯁꯥꯏꯒꯤ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯁꯪꯒꯤ ꯀꯩꯅꯣ ꯍꯥꯏ ꯏꯆꯟ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯗꯨꯝ ꯑꯦꯅꯤ ꯃꯇꯝꯗ ꯂꯥꯟꯒꯤ ꯋꯥꯈꯟꯗ ꯑꯗꯨꯝ ꯈꯟꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯇꯦꯟꯁꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯌꯥꯕꯒꯤ ꯖꯣꯏꯟ ꯇꯧꯁꯤ ꯑꯩꯈꯣꯏ ꯁꯪꯒꯤꯁꯦ ꯀꯃꯥꯏꯅ ꯖꯣꯏꯟ ꯇꯧꯒꯅꯤꯁꯦ ꯑꯩ ꯑꯝꯇꯪ ꯌꯦꯡꯖꯔꯛꯀꯦ ꯄꯤꯟ ꯃꯦꯁꯦꯖ ꯑꯦꯠ ꯑꯦꯁ ꯃꯣꯗꯔꯦꯁꯇꯔ ꯑꯦꯠ ꯑꯦꯁ ꯃꯣꯗꯔꯦꯇꯔꯗ ꯆꯪꯗꯣꯏꯔꯥ ꯀꯩꯅꯣ ꯏꯆꯟ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯑꯦꯛꯆꯨꯂꯤ ꯑꯦꯜ ꯕꯤꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯈꯪꯗꯦ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯖꯔꯕꯅꯦ ꯂꯥꯏꯚ ꯊꯥꯗꯤ ꯉꯥꯏꯕ ꯖꯣꯏꯟ ꯇꯧꯗꯣꯏꯅꯦ ꯋꯥꯟ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣ ꯅꯦꯅꯦ ꯄ꯭ꯔꯦꯃꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦ ꯄ꯭ꯔꯦꯃꯤ ꯋꯥꯟ ꯂꯥꯏꯛ ꯑꯍꯥꯟꯕ ꯂꯥꯏꯛ ꯑꯠꯆꯥ ꯍꯧꯖꯤꯛ ꯌꯥꯔꯔꯣꯏꯌꯦ ꯑꯣꯀꯦ ꯐꯔꯦ ꯀꯩꯅꯣ ꯃꯇꯨꯡꯒꯤ ꯑꯦꯜ ꯕꯤꯗ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ ꯏꯆꯟ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩ ꯅꯣꯡꯃ ꯀꯩꯅꯣ ꯇꯧꯔꯨꯕꯒꯤ ꯑꯠꯆꯥ ꯑꯣꯀꯦ ꯑꯗꯨꯝ ꯏꯁꯩ ꯅꯣꯡꯃꯥꯏ ꯃꯇꯦꯛ ꯑꯗꯨꯝ ꯊꯥꯔꯒ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯇꯥꯏꯞ ꯑꯠꯆꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯦꯅꯦ ꯄ꯭ꯔꯦꯃꯤꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯑꯝꯇ ꯇꯥꯛꯄꯤꯔꯛꯎ ꯁꯦꯀꯦꯟ ꯂꯥꯏꯛ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯁꯪꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯇꯤꯡ ꯇꯣꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯦꯅꯦ ꯍꯦꯝ ꯕꯣꯕꯤ ꯂꯥꯛꯑꯦ ꯅꯦꯅꯦ ꯍꯦꯝ ꯕꯣꯕꯤꯁꯨ ꯆꯪꯕꯤꯔꯛꯏ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯁꯦ ꯀꯩꯒꯤ ꯑꯦꯜꯕꯤꯅꯣ ꯀꯥꯏꯒꯤ ꯑꯦꯜꯕꯤꯅꯣ ꯑꯠꯆꯥ ꯀꯩꯅꯣꯅꯦ ꯑꯦꯛꯆꯨꯂꯤ ꯑꯩꯒꯤꯁꯦ ꯀꯩꯅꯣꯅꯦ ꯋꯥꯈꯜꯁꯦ ꯉꯁꯥꯏꯒꯤ ꯁꯨꯝ ꯑꯦꯅꯤ ꯃꯇꯝꯗ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛꯇ ꯊꯣꯛꯏꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯝ ꯋꯥꯈꯜ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇꯗꯤ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯦꯜ ꯕꯤꯁꯦ ꯊꯥꯔꯒ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯃꯦꯃꯣꯔꯤꯅꯤꯀꯣ ꯑꯩꯅ ꯁꯤꯒꯤ ꯊꯥꯔꯛꯏꯕꯁꯦ ꯊꯥꯔꯤꯕ ꯀꯩꯅꯣꯁꯦ ꯍꯥꯟꯅꯒꯤ ꯃꯦꯃꯣꯔꯤꯅꯤ ꯑꯁꯦ ꯑꯗꯨꯝ ꯑꯩꯅ ꯊꯥꯖꯕꯅꯤ ꯃꯗꯨꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯕ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯗꯤ ꯃꯌꯥꯝꯗꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯐꯕꯁꯨ ꯂꯧꯖꯒꯦ ꯍꯥꯏꯅ ꯑꯋꯥꯕꯁꯨ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯁꯤꯁꯦ ꯂꯛꯈꯤꯄꯨꯔ ꯈꯨꯃꯟꯗ ꯕꯥꯔꯗꯦ ꯑꯃꯒꯤ ꯄ꯭ꯔꯣꯒꯥꯝꯅꯤ ꯕꯥꯔꯗꯦꯒꯤ ꯄ꯭ꯔꯣꯒꯥꯝꯗ ꯑꯩꯈꯣꯏ ꯏꯁꯩ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯣꯄꯤꯔꯥꯏꯠ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯂꯣꯏ ꯑꯁꯦ ꯀꯣꯄꯤꯔꯥꯏꯠ ꯅꯠꯇꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯃ꯭ꯌꯨꯖꯤꯛ ꯇꯧꯕꯅꯤꯅ ꯃꯁꯤꯁꯦ ꯀꯣꯄꯤꯔꯥꯏꯠ ꯂꯩꯔꯣꯏ ꯍꯣꯏ ꯃꯤ ꯑꯇꯣꯞꯄꯒꯤ ꯗꯥꯏꯔꯦꯛ ꯏꯁꯩꯗꯣ ꯑꯗꯨꯏꯗꯣ ꯊꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯒ ꯑꯗꯨꯝ ꯀꯣꯄꯤꯔꯥꯏꯠ ꯂꯩꯒꯅꯤ ꯑꯩꯒꯤ ꯀꯩꯅꯣ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯔꯣꯕꯤꯇꯥꯗꯒꯤ ꯂꯥꯛꯑꯦ ꯑꯩꯒꯤ ꯑꯦꯜ ꯕꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯑꯦꯛꯆꯨꯂꯤ ꯑꯩꯁꯨ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯋꯥꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯖꯣꯏꯟ ꯇꯧꯅꯤ ꯍꯥꯏꯅ ꯉꯥꯏꯔꯒ ꯍꯣꯏ ꯀꯩꯅꯣ ꯏꯆꯟ ꯁꯪꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯊꯪꯒꯤ ꯑꯦꯜ ꯕꯤꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯒꯤꯁꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯈꯪꯗꯕ ꯍꯩꯇꯕ ꯑꯃ ꯑꯣꯏꯕ ꯀꯧꯕꯅꯤꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯏꯇꯥꯎꯔꯣꯕꯤ ꯀꯩꯅꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯍꯥꯟꯕ ꯑꯦꯜ ꯕꯤ ꯇꯧꯖꯕꯅꯤ ꯂꯥꯏꯛꯀ ꯇꯧꯕꯤꯔꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯦ
ꯋꯥꯔꯤ ꯆꯠꯄꯖꯠꯇ꯭ꯔꯥ ꯃꯌꯥꯝ ꯂꯥꯏꯛꯄꯨꯗꯤ ꯃꯔꯤ ꯁꯨꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦ ꯍꯦꯝꯕꯣꯕꯤꯅ ꯍꯥꯏ ꯆꯦ ꯔꯣꯕꯤꯇꯥ ꯀꯨꯏꯔꯦꯗ ꯎꯗꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯁꯨꯃꯥꯏꯅ ꯄꯥꯕꯁꯦ ꯀꯌꯥ ꯍꯩꯒꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯦꯝꯃꯒ ꯉꯥꯏꯔ ꯄꯥꯒꯦꯀꯣ ꯑꯗꯣ ꯂꯠꯂꯤ ꯀꯥꯏꯅꯗꯤ ꯅꯣꯛꯅꯔꯛꯀꯅꯨ ꯏꯇꯥꯗꯨꯗꯤ ꯑꯦꯜꯕꯤ ꯊꯥꯗ꯭ꯔꯤꯉꯩꯗ ꯃꯈꯥꯗ ꯇꯨꯒꯦꯗꯔ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯈꯪꯗꯕ ꯀꯧꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯔꯣꯕꯤꯅ ꯇꯥꯛꯄꯤꯔꯛꯏ ꯕꯣꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯅꯦꯅꯦ ꯕꯣꯕꯤ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯅ ꯍꯪꯉꯛꯏ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦ ꯄ꯭ꯔꯦꯃꯤꯅ ꯂꯥꯏꯛ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯣꯏ ꯅꯦꯅꯦ ꯄ꯭ꯔꯦꯃꯤ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕ ꯂꯥꯏꯛ ꯅꯦꯅꯦꯒꯤꯅꯤ ꯍꯥꯏꯅꯁꯨ ꯀꯩꯅꯣ ꯈꯪꯖꯩ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯪꯒꯦꯗ ꯁꯛ ꯎꯠꯂꯣ ꯑꯣꯀꯦ ꯑꯩꯒꯤ ꯁꯛꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯉꯁꯤ ꯀꯣꯏ ꯀꯣꯛꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯁꯛꯁꯦ ꯎꯠꯄ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯁ ꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨꯗꯒꯤ 5 ꯂꯥꯛꯇꯟ ꯁꯨꯁꯤꯂꯥ ꯑꯣꯏꯅ ꯑꯃ ꯂꯥꯛꯑꯦ ꯁꯨꯁꯤꯂꯥ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏ ꯁꯦꯂꯨꯠ ꯁꯨꯁꯤꯂꯥ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤꯀꯣ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯔꯤꯐ꯭ꯔꯦꯁ ꯇꯧꯊꯣꯛꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯗꯒꯤ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯏꯇꯥ ꯅꯍꯥꯟ ꯊꯥꯒꯠꯂꯛꯄꯗꯣ ꯂꯥꯏꯔꯤꯛꯇꯣ ꯄꯥꯝꯃꯤ ꯑꯠꯆꯥ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯣ ꯁꯣꯏꯗꯅꯗꯤ ꯐꯪꯒꯅꯤ ꯑꯩꯉꯣꯟꯗꯁꯨ ꯂꯩꯇ꯭ꯔꯤ ꯃꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯑꯩ ꯃꯀꯨꯟ ꯊꯤꯖꯔꯛꯀꯦ ꯑꯗꯨꯗꯒꯤ ꯅꯦꯅꯦ ꯄ꯭ꯔꯦꯃꯤꯅ ꯀꯦ ꯍꯥꯏꯅ ꯏꯔꯦ ꯑꯁꯤꯁꯦ ꯀꯦ ꯍꯥꯏꯁꯦ ꯀꯣꯛ ꯍꯥꯏꯔ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯁꯪꯒꯤꯅ ꯀꯅꯥ ꯂꯩꯒꯦ ꯑꯁ ꯏꯆꯟ ꯃꯤ ꯃꯌꯥꯝ ꯂꯩꯍꯦ ꯃꯃꯤ ꯀꯔꯣꯔꯅꯤ ꯃꯃꯤ ꯄꯣꯛꯈꯥꯏꯔꯦ ꯑꯗꯨ ꯆꯤꯌꯥꯔ ꯊꯥꯐꯝ ꯂꯩꯇ꯭ꯔꯦ ꯏꯁꯩ ꯌꯦꯡꯅꯕ ꯀꯩꯅꯣ ꯆꯤꯌꯥꯔ ꯊꯥꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯅꯦꯅꯦ ꯄ꯭ꯔꯦꯃꯤꯅ ꯏꯅꯥꯎꯗꯤ ꯌꯥꯡ ꯀꯪꯉꯦ ꯋꯥꯈꯜ ꯃꯌꯥꯝꯅ ꯍꯣꯏ ꯃꯗꯨꯅꯅꯤ ꯋꯥꯈꯜ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯡ ꯀꯪꯉꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯅꯦꯅꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯀꯣꯏ ꯀꯣꯛꯇ꯭ꯔꯁꯨ ꯌꯥꯏ ꯔꯥꯖꯤꯕ ꯍꯣꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦ ꯄ꯭ꯔꯦꯃꯤꯅ ꯑꯣꯀꯦ ꯍꯥꯏꯕꯅꯤ ꯗ ꯀꯦ ꯍꯥꯏꯗꯤ ꯑꯣꯀꯦ ꯁꯤꯃ ꯈꯪꯗꯕ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯁꯦ ꯌꯥꯝꯅ ꯐꯩ ꯑꯩꯁꯨ ꯍꯌꯦꯡꯉꯩ ꯑꯣꯀꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯀꯦ ꯍꯥꯏꯒꯦ ꯑꯣꯀꯦ ꯀꯩꯅꯣ ꯅꯦꯅꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯔꯣꯕꯣ ꯍꯥꯏ ꯔꯣꯕꯣ ꯑꯗꯨꯗꯒꯤ ꯀꯩ ꯅꯦꯅꯦ ꯄ꯭ꯔꯦꯃꯤꯅ ꯖꯤ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯑꯗꯨꯗꯒꯤ ꯁꯪꯒꯤ ꯕ꯭ꯂꯣꯛ ꯁꯪꯒꯤꯇꯥꯗ ꯏꯁꯩ ꯑꯃ ꯁꯛꯍꯜꯂꯣ ꯏꯁꯩ ꯑꯃ ꯁꯛꯍꯟꯗꯣꯏꯅꯦ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯣ ꯑꯦꯛꯆꯨꯋꯦꯂꯤ ꯈꯪꯗꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯃꯒ ꯊꯣꯛꯏꯀꯣ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯃꯊꯪꯒꯤ ꯑꯦꯜꯕꯤꯗ ꯑꯩꯀꯅꯥꯒ ꯍꯥꯏꯗꯤ ꯏꯆꯟ ꯁꯪꯒꯤꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯨꯗꯒꯤ ꯅꯦꯅꯦ ꯄ꯭ꯔꯦꯃꯤꯅ ꯀꯩꯅꯣ ꯇꯧꯔꯛꯏ ꯏꯅꯥꯎ ꯑꯩ ꯂꯥꯏꯛ ꯗꯟ ꯇꯧꯕ ꯂꯥꯛꯄꯅꯤ ꯀꯣ ꯑꯩꯗꯤ ꯊꯣꯛꯂꯦꯀꯣ ꯀꯦ ꯕꯥꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯗꯨꯝ ꯀꯩꯅꯣ ꯅꯦꯅꯦꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯔꯒ ꯂꯥꯛꯄ ꯁꯪꯉꯒꯗꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯁꯩꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯨꯝꯇꯪ ꯑꯝꯇꯪ ꯇꯥꯛꯄꯤꯔꯝꯃꯣ ꯃꯈꯣꯟꯁꯦ ꯇꯞꯄ꯭ꯔꯥ ꯑꯩꯅ ꯉꯥꯡꯕꯁꯦ ꯇꯥꯅꯕ ꯍꯥꯏꯅ ꯇꯞꯍꯟꯕꯅꯤꯀꯣ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯁꯨꯁꯤ ꯋꯦꯜꯀꯝ ꯍꯥꯏꯅ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯇꯥꯛꯄꯤꯔꯛꯏ ꯑꯗꯣ ꯑꯩꯗꯤ ꯆꯥꯕ ꯌꯥꯝꯅ ꯐꯩ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯎꯕ꯭ꯔꯁꯦ ꯀꯩꯅꯣꯅꯦꯁꯦ ꯂꯨꯄꯥ ꯃꯥꯟꯕꯤ ꯑꯩꯗꯤ ꯆꯥꯕ ꯌꯥꯝ ꯐꯩ ꯃꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯥ ꯁꯤꯁꯦ ꯀꯌꯥ ꯍꯥꯎꯕ ꯍꯦ ꯀꯌꯥ ꯍꯥꯎꯕ ꯍꯦ ꯁꯦ ꯂꯨꯄꯥ ꯃꯥꯟꯕꯤ ꯑꯩꯗꯤ ꯈꯨꯍꯥꯎ ꯑꯃꯅꯦ ꯏꯁꯩꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥ ꯁꯨꯁꯤ ꯋꯦꯜꯀꯝ ꯏꯆꯜꯗꯤ ꯌꯥꯝ ꯐꯖꯩ ꯄ꯭ꯔꯦꯃꯤꯅ ꯅꯦꯅꯦ ꯄ꯭ꯔꯦꯃꯤꯅ ꯏꯁꯩꯗꯤ ꯌꯥꯝ ꯐꯖꯩ ꯏꯅꯥꯎꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯊꯥꯒꯠꯄꯤꯔꯛꯄꯒꯤ ꯑꯗꯨꯗꯒꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝ ꯔꯣꯕꯣ ꯅꯪꯒꯤ ꯑꯦꯜꯕꯤ ꯊꯥꯔꯣꯏꯗꯔꯣ ꯉꯁꯤ
magi itagi elbiso soidan thak do male ma nungdang kuding to buni pung nipan khair ma pan la du to buni dogi ya ita robita dai na hairi bobi nungairi hai na hai dogi sangi isan sangina lupa manbi na tro hoi mani mani lupa manbi ni sagan mami aja khang ye jong ko isan noi sagan mami aja khang ye jong dogi nene premina voice nice tare ko ke bye good night okay nene premi good night dogi kan ita robita na sosi thani dogi robita dari ita ure urabo aduni adum mayamna adum phajai na thagat biwa sumaina ita sudum thagat pirau keno thi dabna tongan bawari ni adugagi thoibi sana angom hi hello thoibi sana keno keno lupa man bisani ngadi hai ro lupa man bi bahujik phone da bodi keno to bon wa tre hang tilake adugagi susila oinam na kaino ne rajib nang du taro chak yaudro kai de no chak yaude chak ngal raga cha ni actually ai gi se keno wakhan losing faja ba takpira uwaina keno to bani adagi susila oinam oke robo pung kaya daino itarobi gi pung nipan PM dagi hoge nang di WT kaya sure oke ai gi WT di khara mayam na pebi dragati karim upai leite mayam na pebi dragati ai di kaim upai leite de WT khara pebi cái không quân để quay WT cái gì ạ mấy em hai là hai đi mấy em hai là hai đi mấy chứ mà được cái nền sila na ai cái WT yam wali mà được cái robita dari na susi tha kya sure kaino tha kya sure se tha artha chame tha kya sure meaning kaino ita kaino nangai do tha kya sure meaning kaino ha meaning chum na ayo nene susila ko ita robita ngang se karino chum na wa chum na ngang double meaning wa ngang no ayo acha warisa ado dum mayam ngahak nungai na ba wakan kaino to na ba idea kitang fresh thok na ba na dum kaino to bani mayam khamen bora di pamra lupa man bi chaningi hoi lupa man bi se kaino to bani ha bani ai su yam pame madoi lupa man bi tana te ina sai se ai dum uchara ke se kaino se khamen apa ko bora bolau bi khamen do bora se ai sa ke jang mayam tin ta ba ya học với với má chắc thong cô sẽ yam nungai cái nong cho rồi ta này sẽ yam nungai với sẽ nungai bên này sẽ xếp anh hay tới tầm em nung xin ai yêu cụ vì bagi đừng giàu ra bài ta đó mình được cái coi nhìn sẽ nó chắc thong cô thôi thong nó dừng biết được sẽ yam là nungai có sẽ cái nón này bố đâu với kamen bora ai sao kìa học biết không cái học bơ bảo bạc cái học bơ cái video sẽ ai na kino to boy mana
ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯑꯗꯣ ꯃꯃꯥꯡꯒꯤ ꯏꯁꯩꯗꯨꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯕꯥꯔꯗꯦ ꯑꯃꯒꯤ ꯄ꯭ꯔꯣꯒꯥꯝꯗꯅꯤ ꯑꯗꯨꯗꯒꯤ ꯎꯝ, ꯑꯁꯤꯅ ꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤꯔ ꯃꯃꯥꯡꯒꯤ ꯆꯍꯤꯗꯔ ꯀꯩꯅꯣ ꯑꯣꯏꯕꯅꯣ ꯉꯁꯥꯏ ꯍꯩꯇ ꯍꯩꯇ ꯑꯣꯖꯥꯁꯤꯡꯅ ꯅꯨꯡꯁꯤꯅ ꯑꯩꯕꯨ ꯄꯨꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯈꯣꯡꯉꯤꯁꯦ ꯑꯩꯅꯤ ꯃꯇꯧ ꯑꯗꯨꯝ ꯈꯔ ꯇꯝꯃꯒ ꯈꯣꯡꯖꯕꯅꯦ ꯖꯁ ꯑꯩꯅ ꯈꯣꯡꯕꯩꯅ ꯈꯤꯇꯪ ꯂꯩꯈꯠꯂꯒꯦꯀꯣ ꯃꯐꯝꯅ ꯂꯃꯒ꯭ꯔꯥꯝꯗꯅꯤ ꯏꯇꯥ ꯚꯦꯔꯤ ꯍꯦꯟꯁꯝꯅꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯦꯄꯦ ꯈꯣꯡꯁꯦ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯒꯤ ꯏꯁꯩꯁꯤ ꯀꯔꯤ ꯏꯁꯩꯅꯣ ꯈꯣꯡꯉꯤꯕꯁꯤ ꯑꯆꯨꯝꯇꯒ ꯇꯥꯛꯄꯤꯔꯛꯑꯣ ꯑꯁꯤꯒꯤꯁꯦ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦ ꯁꯨꯁꯤꯂꯥꯅ ꯇꯥꯛꯄꯤꯔꯛꯏ ꯍꯣꯏ ꯃꯗꯨꯒꯤ ꯑꯁꯤꯁꯦ ꯃꯃꯥꯡꯒꯤ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯇꯝꯗꯅꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯗꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯂꯩꯇꯕꯅꯤꯅ ꯄ꯭ꯔꯣꯒꯥꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯃꯥꯒ꯭ꯔꯥꯝꯗꯅꯤ ꯑꯁꯤꯁꯦ ꯂꯃꯥꯒ꯭ꯔꯥꯝꯗꯅꯤ ꯃꯟꯗꯤꯔ ꯑꯃꯗ ꯇꯧꯕ ꯄ꯭ꯔꯣꯒꯥꯝꯅꯤ ꯍꯩꯇ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯤꯡꯗ ꯅꯞꯆꯔꯒ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯐꯖꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯐꯖꯩꯑꯅ ꯇꯥꯛꯄꯤꯔꯝꯃꯨ ꯁꯣꯝꯗ ꯄꯦꯟꯖꯔꯤꯕ ꯑꯣꯖꯥꯁꯦ ꯂꯣꯌꯥ ꯀꯧꯏ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯤꯕꯣꯟꯒꯤꯅꯤ ꯑꯩꯒꯤꯗꯤ ꯑꯩꯅ ꯗꯥ ꯂꯣꯌꯥ ꯍꯥꯏꯅ ꯀꯧꯏ ꯏꯇꯥ ꯃꯤ ꯄꯨꯝꯅꯃꯛ ꯆꯦꯟꯈ꯭ꯔꯦ ꯍꯣꯏ ꯆꯦꯟꯈ꯭ꯔꯦ ꯑꯩꯒꯤ ꯑꯦꯜꯕꯤꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯁꯦ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯂꯥꯛꯅ ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯔꯤꯕꯁꯦ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦ ꯕꯦꯝꯆꯥ ꯃꯩꯇꯩ ꯂꯥꯛꯑꯦ ꯀꯩꯅꯣ ꯈꯨꯕꯤ ꯇꯔꯨꯛ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯈꯨꯕꯤ ꯇꯔꯨꯛ ꯁꯨꯈ꯭ꯔꯦ ꯏꯆꯦ ꯕꯦꯝꯆꯥ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯅꯅꯥꯎꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯩꯅꯣ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯂꯩ ꯏꯆꯦ ꯕꯦꯝꯆꯥꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯦꯁ ꯀꯩꯅꯣ ꯏꯆꯦ ꯕꯦꯝꯆꯥꯅ ꯁ꯭ꯃꯣꯜ ꯍꯥꯏꯅ SMALL ꯁ꯭ꯃꯣꯜ ꯅꯠꯇ꯭ꯔꯅꯦ ꯑꯩ ꯈꯪꯖꯗ꯭ꯔꯦꯅꯦ ꯂꯥꯏꯔꯤꯛꯀ ꯇꯝꯍꯧꯗꯕꯅꯤꯅ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯏꯇꯥ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤꯅ ꯏꯇꯥ ꯈꯨꯠ ꯂꯨꯕꯒꯤ ꯃꯈꯣꯟ ꯇꯥꯏ ꯈꯨꯠ ꯂꯧꯕꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯣꯏ ꯃꯅꯤ ꯗꯥ ꯂꯣꯌꯥꯁꯦ ꯀꯨꯏꯔꯦꯅꯦ ꯎꯗꯕ ꯑꯗꯣ ꯁꯦ ꯌꯦꯡꯉꯨꯁꯦ ꯃꯁꯛꯁꯦ ꯐꯖꯅ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯈꯣꯏ ꯗꯥ ꯂꯣꯌꯥꯁꯦ ꯀꯩꯅꯣ ꯅꯦꯅꯦ ꯁꯨꯁꯤꯂꯥꯅ ꯗꯥ ꯂꯣꯌꯥ ꯃꯁꯛ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯅꯨꯡꯁꯤꯗ꯭ꯔꯥ ꯗꯥ ꯂꯣꯌꯥꯒꯤ ꯃꯁꯛꯁꯦ ꯑꯗꯨꯒꯤ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯆꯦ ꯕꯦꯝꯆꯥ ꯋꯦꯜꯀꯝ ꯍꯣꯏ ꯑꯩꯅ ꯍꯥꯏꯒꯗꯕꯗꯣ ꯏꯇꯥꯅ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯂꯤꯄꯨꯔꯒꯤ ꯅꯦꯅꯦ RK ꯀꯨꯂꯕꯇꯤ ꯁꯅꯥ ꯂꯥꯛꯑꯦ ꯌꯥꯝ ꯐꯖꯩ ꯀꯩꯅꯣ ꯑꯅꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯅꯦꯅꯦ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯆꯥꯅ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯒꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯁ꯭ꯃꯣꯜ ꯑꯣꯀꯦ ꯏꯆꯦ ꯕꯦꯝꯆꯥ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯁꯨꯁꯤꯂꯥ ꯍꯥꯏꯅ ꯀꯧꯔꯛꯏ ꯅꯦꯅꯦ ꯁꯨꯁꯤꯂꯥ ꯇꯥꯕꯤꯕ꯭ꯔꯥ ꯑꯝꯇꯪ ꯈꯨꯝꯕꯤꯌꯨ ꯍꯥꯏ ꯅꯦꯅꯦ ꯁꯨꯁꯤꯂꯥ ꯑꯝꯇꯪ ꯈꯨꯝꯕꯤꯌꯨ ꯑꯗꯨꯗꯒꯤ ꯏꯇꯥ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤꯅ ꯈꯨꯠ
laubagi makon ta Idarobita kaino nangangido kut laubagi haido kaino hoi ising takunida ado kaino adugagi Idarobita na welcome CRK welcome kaino adugagi Nene Susilana si Ebemsa haina kaurei si Ebemsa ꯑꯩꯁꯨ ꯀꯝꯄꯨꯇꯔꯁꯦ ꯄꯥꯏꯕꯒ ꯍꯩꯄꯣꯟꯇꯦꯗ ꯀꯩꯅꯣ ꯑꯗꯨꯝ ꯃꯌꯥꯝ ꯄꯥꯏꯅꯩꯅ ꯏꯆꯥ ꯅꯨꯄꯥꯗꯒꯤ ꯈꯔ ꯇꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯣꯠꯄꯒ ꯍꯩꯄꯣꯟꯇꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯤꯃꯨꯛ ꯇꯥꯁꯤ ꯑꯁꯤꯁꯦ ꯑꯁꯤꯒꯤ ꯏꯁꯩ ꯁꯛꯏꯕ ꯑꯣꯖꯥꯁꯤ ꯃꯁꯤ ꯕꯤꯔ ꯁꯤꯡ ꯈ꯭ꯋꯥꯏꯅꯤ ꯃꯍꯥꯛꯁꯦ ꯏꯁꯩ ꯁꯛꯄ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯃꯍꯥꯛꯁꯦ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯗꯣ ꯖꯤꯔꯤꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯍꯥꯛꯁꯦ ꯎꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯅꯤ ꯑꯠꯆꯥ ꯐꯣꯟ ꯑꯃꯗꯤ ꯂꯩ ꯑꯗꯣ ꯀꯩꯅꯣ ꯂꯧꯔꯣꯏꯒꯦ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯣꯖꯥ ꯕꯤꯔ ꯁꯤꯡ ꯈ꯭ꯋꯥꯏ ꯀꯧꯕꯅꯤ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯅꯣꯛꯁꯜꯂꯛꯑꯦ ꯏꯇꯥ ꯅꯣꯛꯂꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯅꯣꯛꯂꯛꯀꯅꯨ ꯀꯩꯅꯣ ꯅꯦꯅꯦ ꯕꯦꯝꯆꯥ ꯃꯩꯇꯩꯅ ꯀꯩꯒꯤ ꯁ꯭ꯃꯣꯜ ꯑꯣꯀꯦ ꯏꯇꯥ ꯔꯣꯕꯤꯇꯥ ꯏꯇꯥ ꯌꯥꯝ ꯈꯥꯏꯅꯨꯀꯣ ꯁꯤꯖꯅꯤ ꯑꯣꯀꯦ 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 ꯑꯩꯁꯦ ꯈꯥꯏꯕ ꯅꯠꯇꯦꯗ ꯏꯁꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯀꯣꯝꯕ ꯂꯩꯇꯦ ꯋꯥ ꯑꯁ ꯏꯆꯦ ꯕꯦꯝꯆꯥꯅ ꯅꯦꯅꯦ ꯀꯨꯂꯄꯇꯤ ꯍꯦꯜꯂꯣ ꯇꯥꯛꯄꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯀꯩꯅꯣꯝ ꯍꯥꯏꯈꯤꯕꯗꯣ ꯃꯗꯣ ꯃꯥꯁꯦ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯈꯔ ꯆꯥꯒꯟꯕꯅꯤꯅ ꯃꯥꯁꯦ ꯃꯇꯤꯟ ꯇꯥꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯏꯁꯩꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯍꯣꯏ ꯃꯥ ꯏꯁꯩꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩꯅꯤ ꯏꯆꯦ ꯕꯦꯝꯆꯥꯅ 1K ꯌꯧꯔꯕꯣ ꯅꯣꯏ ꯃꯁꯦꯟ 1K ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯑꯩꯗꯤ ꯀꯩꯝꯇ ꯆꯧꯗꯦ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕꯤ ꯀꯩꯗꯧꯔꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯂꯨꯄꯥ ꯃꯥꯟꯕꯤꯗꯣ ꯍꯥꯎꯔꯦ ꯍꯣꯏ ꯍꯣꯏ ꯍꯥꯎꯋꯦ ꯂꯨꯄꯥ ꯃꯥꯟꯕꯤ ꯆꯥꯕꯒꯤ ꯇꯤꯟ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯕꯦꯝꯆꯥꯅ ꯄꯩꯁꯥ ꯈꯨꯊꯥꯁꯦ ꯅꯩꯀꯣ ꯍꯣꯏ ꯀꯩꯅꯣ ꯑꯦꯛꯆꯨꯋꯦꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯩꯁꯥ ꯊꯥꯒꯠꯂꯛꯀꯅꯤ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯆꯦ ꯕꯦꯝꯆꯥ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯑꯁ ꯑꯩ ꯐꯖꯅ ꯄꯥꯝꯖꯕ ꯏꯁꯩꯅꯦ ꯁꯤꯒꯤ ꯃꯇꯝꯁꯦ ꯑꯩ ꯀꯩꯅꯣ ꯀ꯭ꯂꯥꯁ 12ꯂ ꯀꯩꯅꯣ ꯀꯥꯕꯅꯤꯀꯣ ꯁꯤ ꯃꯇꯝꯁꯦ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯊꯃꯣꯏꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯄꯥꯝꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯇꯥ ꯔꯣꯕꯤꯇꯥ ꯏꯇꯥ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯂꯨꯄꯥ ꯃꯥꯟꯕꯤ ꯊꯣꯡꯉꯦ ꯏꯆꯦ ꯕꯦꯝꯆꯥꯁꯦ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯀꯩꯁꯨꯝ ꯈꯪꯖꯗꯕ ꯑꯩꯅ ꯍꯥꯏꯗꯤ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯇꯧꯕꯁꯤꯒ ꯁꯨꯝ ꯂꯩꯕꯤꯕꯁꯦꯀꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯀꯞꯈꯠꯂꯛꯄ꯭ꯔꯕꯨ ꯈꯪꯄꯣꯠꯇꯦ ꯑꯩ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯒꯤꯅ ꯂꯩꯕꯤꯕꯒꯤꯀꯣ ꯑꯦꯛꯆꯨꯋꯦꯂꯤꯗꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥꯅ ꯀꯩꯅꯣ ꯑꯦꯜꯕꯤ ꯇꯧꯕꯁꯦ ꯃꯤ ꯀꯅꯥꯝ ꯂꯩꯒꯟꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯈꯔꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯁꯨ ꯈꯔ ꯂꯥꯛꯈꯤꯅꯤ ꯂꯥꯛꯑꯒ ꯂꯥꯛꯏꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯁꯨ ꯍꯟꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯩꯕꯤꯔꯤꯕ ꯈꯔꯁꯦ ꯉꯁꯥꯏꯗꯒꯤ ꯂꯦꯡꯗꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯈꯠꯂꯛꯀꯅꯤꯀꯣ ꯑꯗꯣ ꯀꯞꯇꯅꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯁꯨꯡ ꯅꯦꯅꯦ ꯏꯇꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯞꯇꯅꯕ ꯍꯥꯏꯗꯤ ꯅꯣꯛꯅꯕꯒꯤ ꯋꯥꯍꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ ꯇꯥꯟꯅꯁꯤ ꯅꯣꯛꯅꯕ ꯋꯥꯍꯩ ꯇꯥꯛꯄꯤꯔꯛꯎ
ꯑꯩꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯏꯇꯥ ꯀꯔꯤ ꯑꯣꯀꯦ ꯏꯆꯦ ꯕꯦꯝꯆꯥꯅ ꯃꯤ ꯆꯦꯟꯈ꯭ꯔꯦ ꯃꯤ ꯆꯦꯟꯈ ꯀꯥꯟꯗ ꯁꯨ ꯎꯠꯂꯦꯅꯦ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯄꯥꯕꯁꯦ ꯈꯔ ꯁꯣꯏꯔꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯃꯌꯥꯝ ꯀꯩꯅꯣ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯦ ꯏꯇꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯏꯇꯥ ꯍꯥꯏꯅ ꯇꯧꯔꯒ ꯅꯣꯛꯁꯜꯂꯛꯑꯦ ꯍꯣꯏ ꯍꯣꯏ ꯏꯇꯥꯅ ꯅꯣꯛꯄꯤꯔꯛꯏꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯁꯦ ꯏꯇꯥꯅ ꯅꯣꯛꯂꯛꯄꯗ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯁꯦ ꯊꯥꯗꯣꯛꯑꯒ ꯅꯣꯛꯄꯔꯣꯝꯗ ꯈꯖꯤꯛ ꯆꯤꯡꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯇꯥ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯃꯦꯟꯇꯤ ꯅꯩꯔꯦ ꯍꯣꯏ ꯌꯥꯅꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯈꯔ ꯈꯔ ꯇꯝꯖꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯆꯦꯡꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯇꯝꯖꯕꯅꯦꯕꯀꯣ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯉꯥꯡꯕ ꯌꯥꯕ ꯈꯣꯠꯄ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯁꯤ ꯑꯩꯅ ꯇꯧꯔꯤꯁꯨ ꯑꯁꯦ ꯇꯝꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯗꯒꯤ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯏꯇꯥ ꯑꯩꯒꯤ ꯆꯦ ꯕꯦꯝꯆꯥ ꯑꯩꯒꯇꯅꯤ ꯍꯣꯏ 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 ꯑꯗꯣ ꯆꯦ ꯕꯦꯝꯆꯥ ꯑꯃꯁꯨꯡ ꯏꯇꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯆꯦ ꯕꯦꯝꯆꯥ ꯃꯣꯜ ꯍꯣꯏ ꯍꯣꯏ ꯆꯦ ꯕꯦꯝꯆꯥꯒꯤ ꯈꯨꯅꯣꯛꯁꯦ ꯌꯥꯝ ꯕꯦꯔꯥꯅꯤ ꯆꯦ ꯕꯦꯝꯆꯥ ꯃꯊꯟꯇ ꯅꯤꯅ ꯂꯩꯔꯤꯁꯦ ꯃꯥ ꯃꯊꯟꯇ ꯅꯩꯅ ꯂꯩꯔꯦ ꯍꯣꯏ ꯍꯣꯏ ꯆꯦ ꯕꯦꯝꯆꯥ ꯑꯃꯁꯨꯡ ꯏꯇꯥ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯦꯛꯆꯨꯋꯦꯂꯤꯗꯤ ꯑꯩꯁꯦ ꯑꯦꯜ ꯕꯤꯁꯦ ꯊꯥꯕꯁꯦ ꯀꯩꯅꯣ ꯇꯧꯗꯕ ꯄ꯭ꯔꯣꯒꯥꯝ ꯅꯠꯇ꯭ꯔꯗꯤ ꯊꯥꯗꯕꯅꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯊꯝꯒꯅꯨ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯄ꯭ꯔꯣꯒꯥꯝ ꯅꯠꯇ꯭ꯔꯁꯨ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯑꯗꯨꯝ ꯉꯁꯤꯗꯤ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯃꯑꯣꯡ ꯑꯗꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯑꯣꯡ ꯈꯟꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯑꯃꯗ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯗꯒꯤ ꯁꯨꯝ ꯈꯜꯂꯛꯄꯗ ꯑꯁ ꯁꯤꯗꯤ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝꯗꯒꯤ ꯀꯩꯒꯨꯝꯕ ꯑꯐꯕ ꯋꯥꯈꯜꯁꯨ ꯇꯝꯖꯍꯧꯒꯦ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯐꯖꯅ ꯇꯥꯕ꯭ꯔꯥ ꯏꯁꯩꯁꯦ ꯍꯧꯃꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯋꯥꯈꯜ ꯑꯐꯕꯁꯨ ꯂꯧꯍꯧꯒꯦꯅ ꯑꯗꯨꯝ ꯊꯥꯕꯅꯦꯕꯀꯣ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ ꯑꯃꯁꯨꯡ ꯆꯦꯟꯕꯤꯕ ꯑꯩꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯤ ꯑꯅꯤ ꯑꯣꯏꯔꯒꯁꯨ ꯑꯍꯨꯝ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯦꯜꯕꯤꯗꯤ ꯀꯩꯅꯣ ꯇꯧꯒꯦ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯩꯗꯤ ꯅꯍꯥꯟꯉꯩ ꯑꯦꯜ ꯕꯤ ꯊꯥꯕꯁꯦ ꯍꯥꯏꯗꯤ ꯀꯨꯏꯅ ꯊꯥꯗꯕꯅꯤ ꯑꯗꯨꯝ ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯦ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯝ ꯊꯥꯖꯈꯤꯒꯦ ꯍꯥꯏꯗꯤ ꯑꯦꯜ ꯕꯤꯁꯦ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯗꯤꯜ ꯂꯦꯟꯐꯝꯗꯣ ꯂꯩꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯇꯥ ꯌꯥꯝ ꯐꯖꯅ ꯇꯥꯏ ꯍꯣꯏ ꯍꯣꯏ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯒꯤ ꯆꯦ ꯕꯦꯝꯆꯥ ꯅꯣꯛꯏꯔꯥ ꯍꯀꯥꯝ ꯆꯜꯂꯤꯔꯥ ꯀꯩꯅꯣ ꯑꯗꯨꯗꯒꯤ ꯏꯇꯥ ꯔꯣꯕꯤꯇꯥ ꯑꯣꯏꯒꯅꯨꯀꯣ ꯍꯣꯏ 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 ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦ ꯆꯦ ꯕꯦꯝꯆꯥ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯄꯥꯈꯤꯔꯣꯏ ꯌꯥꯝ ꯋꯥꯠꯂꯦ ꯑꯩꯒꯤ ꯂꯥꯏꯔꯤꯛꯀ ꯇꯝꯍꯧꯗꯕꯅꯦ ꯑꯩꯅ ꯁꯣꯏꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯩꯒꯤ ꯀꯃꯦꯟꯀ ꯄꯥꯈꯤꯔꯣꯏ ꯌꯥꯝ ꯋꯥꯠꯂꯤ ꯏꯁꯃꯣꯜ ꯑꯩꯅ ꯏꯁꯃꯣꯜ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯏꯁꯃꯣꯜꯒꯤ ꯑꯔꯊ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯏꯆꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯩꯒꯤ ꯀꯃꯦꯟꯀ ꯄꯥꯈꯤꯔꯣꯏ ꯌꯥꯝ ꯋꯥꯠꯂꯤ ꯏꯁꯃꯣꯜ ꯑꯗꯣ ꯀꯩꯅꯣ ꯏꯆꯦ ꯑꯩ ꯏꯁꯃꯣꯜꯒꯤ ꯃꯤꯅꯤꯡꯁꯦ ꯑꯝꯇꯪ ꯇꯥꯛꯄꯤꯌꯣ ꯑꯗꯨꯒ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯏꯇꯥ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯑꯩ ꯑꯃꯨꯛꯇꯪ ꯃꯣꯅꯣ ꯑꯣꯏꯈꯤꯒꯦ ꯑꯗꯨꯒ ꯑꯦꯜ ꯕꯤ ꯊꯥꯕ ꯂꯦꯞꯀꯅꯨꯀꯣ ꯍꯣꯏ 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 ꯏꯇꯥ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯁꯤꯒꯤ ꯏꯁꯩꯁꯦ ꯇꯥꯕ꯭ꯔꯥ ꯈꯤꯇꯪ ꯂꯩꯈꯠꯂꯛꯀꯦꯀꯣ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩꯅꯤꯀꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯍꯥꯏꯔꯤꯕ ꯏꯁꯩꯗꯨꯅꯤꯀꯣ ꯑꯗꯣ ꯆꯦ ꯕꯦꯝꯆꯥ ꯍꯥꯏꯅ ꯑꯩꯒꯤ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯀꯧꯔꯛꯏ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯆꯦ ꯕꯦꯝꯆꯥꯅ ꯀꯩ ꯀꯃꯦꯟ ꯌꯥꯎꯗ꯭ꯔꯦ ꯀꯃꯦꯟꯗꯣ ꯍꯣꯏ
Kamendo kitang kano to biyo warsuwana adum kamendo kadang kano ita amasung isena bibiyo natragadi ay kano se sumaina dum isay tana dum lay bataba ita amasung isena kay ita robitana ita isay di faza natta Hazanata, okay, dugi kasar mai tai sulai, ekoi ita, ekoi oza kasar mai tai, hanana thagachari like them, thank you. Ekoi oza kasar mai tai bu hanana thagachari, welcome, and so, ini isa mi oni tamu ni ai so tamu bodo season aja ke, kita ke oza kasar mai tai welcome, kano, adum egi channel si, ke egi LB si, jemina si ngahak tum. Dominasi anana thagachari dugi sibem sana makna maikai amada naina leire comment se hoi hoi dum asisu kaino makhal amagi kaino haitare makhal amagi LB haitare ko LB se makhal haitare ado aina mu pasi se makhal amaromda puthok haitare dumai dum khal se kaisa kai natra ise ada ita rabtana kasar kena bu welcome haina habi rai hanana thagachari ita aigi mochin biraga habi bagi dama adogi sebem sa ita rabtana ko wirai ka rai adogi sebem sana mai mani welcome adogi kasar mai dei oza haina ko raga noksalai hoi hoi akoi masen adum kena domina se support domina se hanana thagachari ekai ko sa kasar mai dei na sebem sa haina sebem sa keno kurumai adogi sebem sana charone ekai tin kut launa iyot na leirene as ado di ay na tabo po ni ay mina sabo or tin se ta ko jole ko ado ay na tabo po ni ado gi tin ko jot pa ko jot ado ni ado gi itaro bina keno kadi chem sagi kamen parga nokale ado gi kasar mai tai microphone peselai ma se isai se sakning ina keno tawri adek za kasar mai tai tin ju tari ka khoi za kasar mai tai di usu hodana kamai tin tai no kamen yaudra mi manga lai bire anana thagachari bior pulingopo Daro bita on habirai actually di kameni basi so wa bane ai khangi ai mingon da kena to matamda kai sam thoibi kita haina toroga kurum ai hoi kita welcome keno lapi bagi tamak ana thagachari sebem sana online ko adui kai sam thoibi ita like dan hoi ita hana thagachari thank you keno aigi ngasigi LBC mayamga manada bo ramba jai haidi mayamga manada ba mong ama dani aina tawjai se ado tum haidi mayamga budi tum mana maige ama budi tum mana ba ita ko ado mana raga su aigi sina keno haidi mong ama da aina challuwa program se challuraga lawrakpa video mayam do madugi keno do video sing do ai tum tharaga haidi video mayam namjan lei bai tare ko madugi namgiba video mayam do dum tharaga mayam dum jangan ge LB gi keno khutang dai tare ko adu maina I tokjarak bani adi si jaro si di hindi gi sai ni ase thari well keno copyright la ni madu ai comment se didi okay ai comment makata jarake che mai tai na kai sam thong hai na kai sam thong hai to rai ko
ꯑꯗꯨꯒꯒꯤ ꯏꯇꯥ ꯔꯣꯕꯤꯅꯥ ꯗꯤꯗꯤ ꯃꯣꯔꯅꯤꯡ ꯋꯦꯜꯀꯝ ꯑꯗꯨꯒꯒꯤ ꯀꯩꯅꯣ ꯏꯇꯥ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯕꯦꯝꯆꯥ ꯃꯩꯇꯩ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯒꯤ ꯕꯦꯝꯆꯥ ꯀꯩꯅꯣ ꯆꯦ ꯕꯦꯝꯆꯥꯅ ꯖꯣꯏ ꯍꯣ ꯖꯣꯏ ꯍꯣ ꯖꯣꯏ ꯍꯣꯟꯇꯦ ꯖꯦ ꯍꯣ ꯍꯥꯏꯕꯅꯤꯀꯣ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗꯕꯅꯤꯅ ꯄꯥꯕ ꯁꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯏꯇꯥ ꯐꯦꯁꯕꯨꯛꯇꯒꯤ ꯄꯩꯁꯥ ꯂꯥꯛꯑꯝꯃꯅꯤꯀꯣ ꯑꯁ ꯀꯥꯏꯗꯒꯤꯅꯣꯗ ꯑꯩꯕꯣ ꯑꯝꯇꯪ ꯂꯥꯛꯑꯗꯤ ꯍꯣꯏ ꯍꯣꯏ ꯑꯦꯛꯆꯨꯂꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯃꯨꯔꯛꯈꯛ ꯂꯥꯛꯈ꯭ꯔꯦ ꯑꯃꯨꯔꯛꯈꯛ ꯂꯥꯛꯈꯤꯕꯗꯣ ꯑꯩ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯂꯥꯛꯄꯅꯤ ꯐꯦꯁꯕꯨꯛ ꯄ꯭ꯂꯁ ꯌꯨꯇ꯭ꯌꯨꯕꯀꯤ ꯇꯣꯇꯦꯜꯗ 24,000 ꯂꯥꯛꯈꯤ ꯄꯨꯂꯞ ꯑꯃꯨꯛꯇ ꯂꯥꯛꯄꯅꯤꯀꯣ ꯐꯦꯁꯕꯨꯛꯇꯒꯤ 16,000 ꯂꯥꯛꯄ ꯑꯗꯨꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯀꯩꯅꯣ ꯂꯥꯛꯈꯤ 8,000 ꯇꯣꯇꯦꯜ 24,000 ꯂꯥꯛꯈꯤꯀꯣ ꯑꯗꯨ ꯑꯦꯄ꯭ꯔꯤꯜꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯍꯟꯗꯛ ꯊꯥ ꯍꯥꯏꯗꯤ ꯍꯟꯗꯛ ꯂꯥꯛꯀꯗꯧꯕ ꯊꯥꯁꯤꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯃꯨꯔꯛ ꯆꯪꯉꯛꯄ ꯌꯥꯏ ꯑꯩꯅ ꯑꯗꯨꯝ ꯋꯥꯈꯜ ꯈꯟꯖꯩ ꯂꯥꯛꯄ ꯂꯥꯛꯇꯕꯗꯤ ꯈꯪꯗꯦ ꯀꯩꯅꯣ ꯃꯪꯒꯣꯜ ꯅꯠꯇ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯃꯪꯒꯣꯜ ꯂꯥꯏꯛꯗꯟ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯩꯒ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯕꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯅꯅꯥꯎꯅ ꯑꯩꯒ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯅ ꯊꯥꯔꯤꯕ ꯑꯦꯜꯕꯤꯁꯦ ꯉꯁꯥꯏꯒꯤ ꯃꯌꯥꯝꯒ ꯑꯗꯨꯝ ꯃꯥꯟꯅꯔꯒꯁꯨ ꯇꯣꯉꯥꯟꯕ ꯑꯩꯅ ꯄ꯭ꯔꯣꯒꯥꯝ ꯆꯠꯂꯨꯕ ꯈꯨꯗꯤꯡꯃꯛꯁꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯃꯌꯥꯝ ꯄꯦꯟꯗꯤꯡꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯑꯦꯜꯕꯤꯒꯤ ꯈꯨꯊꯥꯡꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯃꯌꯥꯝꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯃꯌꯥꯝꯗꯒꯤ ꯀꯩꯅꯣ ꯈꯔ ꯂꯧꯖꯒꯦ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯤ ꯊꯥꯔꯛꯄꯅꯤ ꯑꯩꯒꯕꯨ ꯍꯟꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯅꯅꯥꯎꯅ ꯑꯗꯨꯒꯒꯤ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯖꯩ ꯍꯣ ꯍꯣꯏ ꯑꯗꯨꯗꯒꯤ ꯏꯇꯥ ꯔꯣꯕꯤꯇꯥꯅ ꯑꯦꯐꯕꯤꯒꯤ WT ꯀꯌꯥꯅ ꯑꯣꯏꯒꯦ 10,000 ꯃꯨꯛ ꯑꯣꯏꯕꯅꯦ 10,000 ꯂꯣꯏꯅ ꯑꯦꯐꯕꯤꯒꯤ ꯑꯦꯐ ꯆꯥꯝꯕꯅꯤꯍꯦ ꯑꯦꯐꯕꯤꯒꯤ ꯑꯠꯆꯥ ओके इता रोबिताना इबुंग वेलकम ओय कनो आइगा इता रोबिताना वेलकम तो वेलकम हाइरई अदुगी इसे बेमचाना ऑन लइए होय इसे हनना थागचरी इसे अदुगी इसे बेमचाना आई थमलगे दुकान लोन के होय इता होय इसे लोचल अदुगी आइगा मंगोलना अदुगी याइने कायदे यामना नुंगाई होय आइगा हनना थागचरी अदुगी कई चेबेमचाना पैसा खुथा से नहीं रे होय कनो बर्थडे प्रोग्राम ने याम नुंगाई बने असिगी याम नुंगाई के असिगी बर्थडे से आई वीडियो से मथक नमना लेइबरा थागत ngमौदो बाइतारे को मादुगी चेबेमचाना बाय हरे होय चेबेमचा बाय ना लाकपिरंबा हनना थागचरी इता रोबिता इता आइसु मतम जौरे होय इता चलो आई तुम केना तो होगे होय आई की लोयरगा तुम संजरगे इता होय इता की तुम तो गिरो हनना थागचरी लांबा हनना थागचरी दुगागी चेबेमचाना स्मॉल हौद्रबो हौरगे ओ स्मॉल है से केनो बोरे इता रोबिता दे स्मॉल को बोरे होय हौरगे हौरो इता आई से लोइबगा तुम चंगके इता की तको अदुगी इता मयाम खुरमजरी होय इता मयाम खुरमजरी कनो अखोगी इता कैसाम थोइबिना इता मयाम खुरमजरी हैना खुरमई मयाम पुनमकु अगी मगेदगिसु खुरमजरी वेलकम रोबिता होय कनो अगी कनो ओजा आइगा मंगोलना वेलकम रोबिता हैना ताकबिरई अदुगी कैसाम थोइबिना इता हैना तौरगा इता है कोरगा नोकपिरई होय हनना थागचरी आइगा मंगोल करी हिंजांग थोंगे आइगा चेबेमचाना मंगोल भाई आई चले को होय चे उपाय लेते थबक न यादबा हाइतारे चलो ननाव लेहोगी इचे अदुगी रोबिता इता रोबिताना इता बाय मैम सु बाय होय इता बाय गुड नाइट हाइबरी यादे को आई होरेन कनो इता की दंग लाखि को
Karo bitana muni ba here Oja Mongol na ngasing ni Oja Mongol ke kunok se oke ni phajana no e khundrak pam monita block hanana thachari kain ise khundrak pam monita khundrak pam gi sagai se taw matamda aigi ise kaino khundrak pam molina kaino sibachingda sakpa ise yamna nungsi jaba ma hekta ningsangi khundrak pam gi sagai sibu ei tarba ai kaino gi huski ise molina gi magi ise do dum ningsan bai tara ai comment udrabo ai uye oi okay okay sorry ai ko gi ise khundrak pam molina na ai lakpaka chatlagero moi su moi gi dukan lon ba khangde ma khangde moi gi thaba khatang leinei ye ko ise kano monita aduna moi chata yadana chatki bani do lakpiri bu se hanana thagachari ise bu welcome to jari aduga gi kai Oja Mongol na ise biamsa theng dribo hoi kano oja kano Oja Mongol aiga kano tore ma ise do ma thenge na dukan lon na ba ma kano tawra chakre adugi ise monita ai comment udrabo hoi uje kano tawna aina soina kano tawba chithaw gi bataraga so warawi ba yade ko ise aduga gi itaro bita ai matam jawre hoi ita kano tawge kano ita dum ai kano tawge ai dum ngaktang lehoge ge ita gi do kano tawbiuro ai loiraga changjarake ita aduga gi aiga Mongol na hoi hoi khoimuse aidi yamna nungsi hoi hoi khoimuse yam nungsi bane aima aidi comment paringai da stage da ai thoi hai basidi ai ubu urudre ses aduga ge khundra kane ise monita ado ai khoi sagai gi ni ibok molinado hoi hoi ai di ise molinado yam nungsi jaba hai tare ko kano makna bu ai mana bu saba ani mana tokthor pa khudi ma dum mai di hoi kano hai di aina kwai gi nungsi jaba hai tare ado mayamna matongi matungina kano to bu khot pa ma aduna tongan ba wari ama oirongani ado ai gi magai da gi hai di mi punumna khangi badi hai di ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯒꯤ ꯑꯣꯖꯥ ꯃꯣꯂꯤꯅꯥꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯣꯂꯤꯅꯥ ꯅ ꯁꯤꯕ ꯆꯤꯡꯗ ꯍꯥꯏꯔꯤꯕ ꯁꯛꯏꯕ ꯏꯁꯩꯗꯨ ꯃꯥꯅ ꯁꯛꯏꯕꯅꯤ ꯍꯥꯏꯅ ꯈꯪꯅꯕ ꯀꯧꯕꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯇꯥꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯣꯂꯤꯅꯥ ꯍꯥꯏꯅ ꯐꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯑꯣꯖꯥ ꯃꯣꯂꯤꯅꯥꯅ ꯆꯤꯡꯈꯠꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯥꯒꯩꯁꯤ ꯐꯥꯎꯕ ꯖꯥꯎꯅ ꯆꯤꯡꯈꯠꯄ ꯍꯥꯏꯇꯥꯔꯦꯀꯣ aduna aikogi ise khundrakpam monita blogs haina lakma tamda gi thamoida oja molina bu ningsang bagi tanja amakak aimona phaurai hanana thagachari ise molina adoi Oja Mongol na robita matam yaure haise thabak loi lei baro nate keno Oja Mongol makse actually masu keno nungthang pung nipan daira nipan pung nipan dagi ma LB thabane bako aduna mang matam jaure jaudrangi mang da masu sak thokko photokko ama matorong gani aduna kitang walingai da mang se thoki bane aduma LB thabagi dam ta ma thoki bane ado akoi chu loiraga ai gi se loiraga adum magi da chatlaga to minaro se support to minaro se adugi ise khundrakpam molina na Gosaipur gi ni ima ise Gosaipur gi ro hoi hoi ise ai se ise na ai se masak khangam basu sai Gosaipur gi waita ga ai akhoi gi oja ihe maming ta kawi ni lila ga ya bo ja do ta is maming kawi ise thajan basu ga ai gi wakan se sai ta kena tong na lei bai ta re ko Gosaipur gi kena hek turning gi kena du ga isai ka tong gi bado ado ai jaw ni ma du ga gi luhong bai na birthday ra
हेक टर्निंग की कनो मंदिर की कनो दुगी मनुंग की जुम दुगा पार्टी रूम पार्टी होय माने मदुगा इसे तो बुदा आई जाओ बने मदुगा की कनो हंदक रिलीफ की दमता कनो तौबरसु आई लांबनी गोसाईपुरदा चैनल मिंगसे सागई हापनीदा कसर लाइफ sagai hapani da sagai hapani da kasarla aingonda monita nine gi friend sangi gi friend hoi 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 sagai happy se jamna phai keno ai jamna nuksi bai tare aduna bu aina parakpada akhoi gi khundrakpam molina block aina parakpa matamda yamna nuksi bai tare ko 사가이기 미 아마나 아파바 마도랑 마담다 마두기 사가이기 미두나 하이디 사가이도 뭐 로이나 쟁갈리버니 아파바고 떠다가리 아두기 사가이기 미 아마나 팟다바 떠다가리 로이나 젠다 사가이 젠다리 아두나 사기 군드라광기 사가이기 아이고 이제 몰리나나 이사이두마 하이디 puरा 파오기바 거보니나 시버싱다 하이디바 이사이두 파오바 거보니나 하이기 사가이 침각 따보다 양나 농시바 파워 많이 될 것 같모이다. 아두니다. 그 이제 몰리나 sorry 이제 군드라밤 모니타 록스나 수멈니 하이드로 수라마니 하이드로 수라마니 나테 이해 릴라가 야보도 베노도 khara na maming do eta isei thadam basiga sur se kono lei re ba aduna kana to bane aduga ki oza manggol na akoi aiga manggol na hoi hoi ado ai potharage isai ngai haktang aurai khige mayam ko hoi hoi oza keno lakpirami sai yamna nungai jai nanau na hanana thagajari ozabu hanana thagajari ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯣꯂꯤꯅꯥꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯒꯩ ꯉꯥꯛꯇ ꯅꯤ ꯇ꯭ꯔꯦꯅꯤꯡꯗꯨꯒ ꯂꯩꯔꯤꯕ ꯇꯔꯅꯤꯡꯗꯨꯒ ꯂꯩꯔꯤꯕ ꯑꯉꯝꯕ ꯑꯅꯝꯕ ꯌꯨꯝꯅꯥꯛ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯒꯤ ꯇꯔꯅꯤꯡꯗꯨꯒ ꯂꯩꯕ ꯃꯃꯥꯡ ꯆꯍꯤꯔ ꯃꯃꯥꯡꯒꯤ ꯆꯍꯤꯔ ꯀꯩꯅꯣ ꯂꯥꯏ ꯊꯥꯗꯕ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯠꯄꯗꯣ ꯃꯗꯨꯒ ꯂꯥꯏ ꯊꯥꯗꯕꯁꯨ ꯑꯩ ꯂꯥꯛꯑꯝꯃꯤ ꯀꯩꯅꯣ ꯇꯧꯅ ꯍꯥꯏꯗꯤ ꯂꯥꯏ ꯊꯥꯗꯕꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯑꯩ ꯂꯥꯛꯑꯝꯃꯤ ꯎꯔꯒꯕꯨꯗꯤ ꯏꯃꯥ ꯅꯪ ꯑꯣꯏꯕꯣꯔꯦꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯏ 이제 가우자게 그eno 이제 군드라밤 모니타 거기 아마도나 이제 몰리나 모니타 아스밍세 컨퓨즈 tori ai 좀 masa khangbi bajang bi 이제 masa khang bajang keno hojiki isai gi keno dugasu birthday gi ni haiba keno dugasu lamba adugagi lai thada bagi dugasu lambani adugagi handa ki ising chawgi bagi dugasu relief ki damakta lambani masa khangbi bajang bio ado aikoi sagai hoi hoi ai comment se anjana keno id atopa comment lai rai na ina khalure adum isei na mai su dum khara thawai yauja bai tare ko haidi dum haijade ado mayamna nungsi badagi dum kena to ko bi bai tare ise comment yaudre comment iramgini hai na khalli ise gosaipur hai se ai khangba ngamdre hoi hoi keno khangba ngamdraga su keno
ꯍꯣꯏ ꯏꯆꯦꯅ ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯇꯥꯁꯟꯗꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯇꯨ ꯑꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯎꯕꯔꯁꯦ ꯑꯥꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯤꯔꯤꯕ ꯅꯤꯄꯥꯁꯦ ꯎꯕꯔꯁꯦ ꯑꯁꯦ ꯑꯩꯅꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯤꯔꯤꯕ ꯅꯤꯄꯥꯁꯦ ꯎꯕꯔꯁꯦ ꯑꯁꯤꯁꯦ ꯑꯩꯅꯤꯁꯦ ꯑꯗꯨ ꯍꯣꯏ ꯑꯩ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯏꯁꯩ ꯑꯃꯈꯛ ꯑꯁꯦ ꯊꯥꯖꯔꯛꯀꯦ ꯑꯩ ꯑꯁꯦ ꯑꯣꯏꯇꯥꯔꯒꯗꯤ ꯈꯪꯕꯁꯨ ꯌꯥꯏ ꯑꯁꯦ ꯈꯪꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯁꯦ ꯈꯪꯕꯤꯌꯨ ꯑꯁꯦ ꯈꯪꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩ ꯈꯪꯕ꯭ꯔꯥ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯩꯅꯣ ꯇꯧꯖ ꯎꯠꯆꯕꯅꯤꯀꯣ ꯎꯠꯅꯤꯡꯅ ꯎꯠꯄ ꯅꯠꯇꯦꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯏꯀꯨꯇꯣꯟ ꯍꯣꯏꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯛꯈꯤꯕꯅꯤ ꯑꯥꯔꯃꯤ ꯔꯤꯇꯤꯌꯥꯔꯠꯅꯤ ꯁꯃꯣꯂꯥ ꯀꯧꯕꯅꯤ ꯍꯣꯏ 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 ꯏꯆꯦꯁꯦ ꯀꯩꯅꯣꯗ ꯂꯩꯔꯝꯃꯔꯣꯏ ꯌꯨꯝꯗ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯆꯦꯁꯦ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯑꯌꯥꯝꯕ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯔ ꯁꯤꯡꯅꯤ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯑꯩ ꯃꯦꯘꯥꯂꯌꯥꯗ ꯂꯩ ꯍꯣꯏ ꯑꯗꯨꯅꯅꯤ ꯑꯗꯨꯕꯨ ꯏꯆꯦ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯃꯤꯡꯗꯣ ꯒꯣꯁꯥꯏꯄꯨꯔꯒꯤ ꯑꯣꯖꯥ ꯁꯣꯃꯣꯔ ꯂꯨꯋꯥꯡ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯣꯃꯣꯔ ꯂꯨꯋꯥꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯣꯃꯣꯔ ꯂꯨꯋꯥꯡꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯄꯨꯟꯅ ꯂꯥꯛꯑꯕ ꯍꯥꯏꯇꯥꯔꯦ ꯄꯨꯟꯅ ꯂꯥꯛꯑꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯣꯃꯣꯔ ꯂꯨꯋꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯝꯅ ꯄꯥꯝꯖꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯂꯤꯂꯥ ꯗ꯭ꯔꯃꯥꯁꯦꯀꯣ ꯑꯗꯨꯅ ꯂꯝꯕꯤꯗ ꯄꯨꯜꯂꯨꯕ ꯀꯧꯕꯅꯤꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯣ ꯑꯩꯅ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯀꯨꯝꯃꯤꯉꯩ ꯃꯇꯝꯗ ꯍꯥꯏꯗꯤ ꯅꯧꯅ ꯇꯝꯈꯠꯂꯛꯄ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯌꯨꯇꯨꯕ ꯇꯧꯕ ꯈꯣꯠꯄ ꯑꯁꯤꯒꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯣꯝꯗ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯅ ꯄ꯭ꯔꯨꯞꯇꯤ ꯑꯃꯐꯥꯎ ꯐꯥꯎꯕ ꯂꯩꯍꯧꯗ꯭ꯔꯦ ꯍꯣꯏ ꯐꯣꯇꯣꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯗꯤ ꯑꯃꯐꯥꯎꯕ ꯂꯩꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯄꯥꯝꯖꯔꯝꯕꯅꯤ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛꯀ ꯀꯨꯝꯁꯤꯔ ꯈꯪꯗꯦ ꯀꯨꯝꯕꯨ ꯀꯨꯝꯅꯤꯡꯉꯛꯏ ꯑꯗꯣ ꯃꯦꯟ ꯏꯆꯦ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯏꯆꯦ ꯃꯣꯅꯤꯇꯥꯁꯦ ꯃꯦꯟ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝ ꯂꯝꯗꯝꯁꯤꯅ ꯀꯗꯥꯏꯒꯤ ꯑꯣꯏꯔꯤꯕꯅꯣ ꯑꯗꯨꯝꯇꯪ ꯇꯥꯛꯄꯤꯌꯨ ꯑꯣ ꯁꯣꯏꯄꯨꯔꯒꯤꯅꯤ ꯃꯣꯏꯗꯤ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯍꯣꯏ ꯑꯩ ꯁꯣꯏꯄꯨꯔ ꯍꯥꯏꯁꯤꯗꯤ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯀꯩꯅꯣ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯏꯆꯦ ꯃꯣꯅꯤꯇꯥ ꯑꯗꯣ ꯁꯣꯏꯄꯨꯔ ꯍꯥꯏꯕ ꯈꯨꯟꯁꯤꯁꯨ ꯑꯩꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯤ ꯇꯥꯔꯦ ꯑꯗꯣ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯣꯅꯤꯇꯥꯁꯦ ꯀꯩꯅꯣ ꯏꯄꯥꯝ ꯂꯝꯗꯝ ꯀꯗꯥꯏꯒꯤꯅꯣ ꯑꯝꯇꯪ ꯇꯥꯛꯄꯤꯌꯨ ꯏꯆꯦ ꯏꯆꯜ ꯍꯥꯏꯅ ꯀꯧꯔꯣ ꯍꯣꯏ ꯏꯆꯜ ꯍꯥꯏꯅ ꯀꯧꯕꯁꯨ ꯀꯧꯕ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯑꯦꯛꯆꯨꯋꯦꯂꯤ ꯃꯤꯅ ꯁꯥꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯈꯛ ꯈꯟꯕꯅ ꯑꯩꯒꯤ ꯃꯥꯡ ꯍꯦꯛꯇ ꯊꯥꯕꯀꯣ
ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯤꯡꯁꯦ ꯌꯥꯝꯅ ꯑꯩꯅ ꯑꯗꯨꯝ ꯆꯥꯎꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯏꯅ ꯀꯧꯒꯜꯂꯤ ꯑꯁꯨꯝ ꯑꯩꯒꯤ ꯍꯩꯅꯕꯤꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯔꯤꯁꯦ ꯀꯧꯖꯔꯤꯁꯦ ꯑꯗꯨꯝ ꯀꯧꯖꯒꯦ ꯑꯩ ꯀꯩꯅꯣ ꯁꯤꯒꯩꯁꯤꯗ ꯋꯥꯔꯧꯕ ꯄꯨꯔꯧꯕ ꯇꯧꯕꯤꯒꯅꯨ ꯑꯩ ꯑꯗꯨꯝ ꯀꯧꯖꯒꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯎꯅꯕ ꯃꯇꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯐꯪꯅꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯏꯁꯩꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯣꯞ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯅꯤ ꯄꯦꯆꯩꯁꯦ ꯗꯥꯂꯣꯌꯥ ꯀꯧꯏ ꯇꯕ꯭ꯂꯥꯖꯩꯁꯦ ꯑꯣꯖꯥ ꯀ꯭ꯔꯤꯁꯅꯃꯅꯤ ꯀꯤꯕꯣꯔꯗ ꯈꯣꯡꯏꯁꯦ ꯑꯣꯖꯥ ꯁꯨꯔꯖ ꯀꯨꯃꯥꯔ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯁꯩꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯏꯆꯦ ꯃꯣꯅꯤꯀꯥ ꯑꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯍꯣꯏ ꯃꯩꯃꯥꯟꯅꯕꯤ ꯄꯨꯔꯅꯤꯃꯥ ꯇꯥꯅꯅꯤ ꯂꯥꯜꯂꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯪꯇꯥꯅꯅꯤ ꯂꯥꯜꯍꯜꯂꯤꯕ ꯑꯩꯁꯦ ꯐꯖꯕ ꯏꯁꯩꯅꯤ ꯇꯪ 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 ꯑꯃꯨꯕ ꯂꯩꯆꯤꯜ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯀꯩꯅꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯥꯝꯅ ꯅꯝꯖꯟꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯊꯥꯗꯣꯛꯄꯒꯤ ꯃꯇꯝꯁꯨ ꯂꯩꯇꯕ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯃꯣꯏꯁꯦ ꯁꯨꯝ ꯊꯥꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯔꯒ ꯃꯣꯏꯗꯣ ꯊꯥꯗꯣꯛꯅ ꯊꯥꯅ ꯑꯗꯨꯝ ꯑꯩ ꯑꯗꯨꯁꯨ ꯇꯧꯍꯧꯕꯒꯤ ꯀꯩꯅꯣ ꯑꯃ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯕꯅꯤ ꯑꯁ ꯐꯖꯕ ꯏꯁꯩꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯁꯤꯟꯕꯤꯔꯤꯕ ꯏꯇꯩꯃ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜꯅ ꯏꯁꯩꯁꯤ ꯅꯨꯡꯉꯥꯏꯕꯤꯗꯕ꯭ꯔꯥ हिंदी और कथक के मित्र धानी हिंदी और कॉपीराइट हेत लाए हिंदी और में हिंदी ने ओके अच्छा सेरी थाग्रे मदुगगे कमेंट से अमता लेबिदे कमेंट खतंग खतंग स्पेबिरो अखोगी असिना असिदे उलरोगे असे केनोनिदा अखोगी नुंगसिरबा मखा ताबसेदि अयाम्ब हिंदी ngata soiramba jai aduma pujenge असे हुजे कहीं असे सालीपुरदनी एक्चुअली अखोइन मु अहई पाइबदुब नतब कोबनिना इंस्ट्रूमेंट से पाइसलगा स्केल थीरी अइना आदा मनुंग संगसे अइनी एक्चुअली कहीं आदा चिंदगी कामनब पोसक अमग पाइरगा सना बेबू 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 तौइसे फिर अमुबुल लिसे अइनी
keno to ini kogi skill ki bai tare aina asai skill se khang da ko bai tare ko so wo jong macet oina keno to jang actually main ai se saxophone khara pam je ko ado haiba hi taba mayam na dum support to bidana adu gi aina ga keno oja sing se khara napcha bai tare ko aduna maram moiraga keno to bai tare to pu hai se ain si mafam je Salipur ni Salipur main road ki hek mana ka lai ba school emira paslara du emidi male oh hindi ni se आगे भी है इसे दुनी आई केना तो जगह कॉपीराइट लाइगनी ऐसे आई कथा जगह मका ताबा इसे oh se so hindi oi ba se so hindi acha ado mitiron sakpa keno ma le bani sak char boda kasar lai ema keno ne ma ke iche khundra ko morina ai Jaipur gi ni sangi he mana ke ni ima iche molina sang keno oi bore ema handu di ai khangam basu jai oke khangam basu jai habadi ai sorry khangdabadi khangdra oke hoi madugagi oke iche monita na chak char boda kasar ai chak chadri si jong sei se ai Bengali keno ni ko Bengali icha nai tare jam nung sir ramana sakpa khojel lo tabiu ko ma jengbi ba ma ke mi ani khata lai bitar ga so ama tabiu nung si bani Bengali chenau na ke mi terong ga salak pose ko makon ka khoiro ekdang lekha char ge ko yam haina bajan sai dum nuk sibani mana sakro marakta sai ge khori tawraga mayam ma jaw bane ko tabiyo han jam nuk sibani zero bisu live hore ma hogra bane ko ni pan lagi ma hog bane kino da mai ra chani ngasa dam chapiu ka chuka de ko amata ngane ka chuka de
kaya sore oke oke aise pung ama surame aigise keno iche monita keno to pung ama surabonina keno iche mudasu hanana thagatsari ngahak keno to biramba aigi keno aigi LB se ichena sumaina lakbina support to biramba ai hanana thagatsari ado aikogi itaro bitagi su ngahak support to minase aikoi myam changaga keno to se ado iche keno aidi kem khongjade asi ai ahanba sumai to na mayang wari sanabagi tanja laujabani LB aigi ahanbani asise keno to jage hoi itaro bitagi keno to su LB da changbiramo aisu asi keno to isei se loibaga idum changjarage keno lakbi na keno to ngahak support to bide base yamna thagatsari hanana thagatsari se mone tabu hairam da di khangbu khangoi na pungam phare kawang marodaba laman don challe aikogi ise mone tagi oke iche keno kanam su leite aikoi ni to ngaire ado keno to rasi la ai lo sanjarage keno to se ise mathangi LB da sudum lakpiu ko ise soidan lakpiu ko san mong gang dren ahan mai na kathat pam gang dren mi tu jong